ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯁꯦꯠꯆꯔꯤꯕ ꯐꯤꯖꯣꯜꯁꯦ ꯆꯔꯩꯂꯩꯃ ꯔꯦꯟꯇꯦꯜ ꯀꯂꯦꯛꯁꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕ ꯐꯤꯖꯣꯜꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯄꯤꯁꯤꯡꯒꯤꯗ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯚꯤꯗꯤꯑꯣ ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯆꯔꯩꯍꯦꯟꯕꯤ ꯐꯤꯖꯣꯜꯗꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯆꯔꯩꯍꯦꯟꯕꯤ ꯐꯤꯖꯣꯜꯁꯤꯗꯒꯤ ꯑꯩ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯈꯟꯒꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯗ ꯁꯦꯠꯅꯕ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯉꯨꯔꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯇꯨꯁꯨ ꯐꯖꯕꯗꯣ ꯈꯟꯇꯣꯛꯎꯔꯁꯦ ꯑꯗꯨꯒ ꯀꯂꯦꯛꯁꯟꯒꯩꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯔꯩꯍꯦꯟꯕꯤ ꯐꯤꯖꯣꯜꯒꯤ ꯀꯩꯅꯣꯗꯣ ꯌꯧꯔꯦꯀꯣ ꯃꯣꯏꯒꯤꯁꯦ ꯗꯨꯀꯥꯟ ꯑꯣꯏꯅ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯍꯥꯡꯕꯗꯤ ꯅꯠꯇꯦꯕꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯀꯂꯦꯛꯁꯟꯁꯦ ꯐꯖꯕ ꯌꯥꯝ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯤꯅꯗꯤ ꯋꯦꯗꯤꯡ ꯁꯤꯖꯟ ꯑꯣꯏꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯤ ꯍꯥꯏꯐꯦꯠ ꯀꯨꯡꯉꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯃ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯠꯄ ꯍꯥꯏꯁꯤꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯅꯕꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯏꯁꯥꯃꯛꯁꯨ ꯅꯨꯄꯤꯅꯤꯅ ꯈꯪꯖꯩ ꯑꯗꯨꯒ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯐꯤꯁꯦ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯐꯤꯁꯤꯅꯗꯤ ꯇꯥꯡꯕꯅꯤꯅ ꯂꯩꯕꯁꯦ ꯍꯦꯛꯇ ꯐꯔꯛ ꯇꯥꯅꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯔꯩꯂꯩꯃ ꯔꯦꯟꯇꯦꯜ ꯀꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯁꯦ ꯈꯟꯖꯔꯀꯥꯟꯗ ꯔꯦꯟꯠ ꯂꯧꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯋꯥꯏꯃꯟꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕꯗꯒꯤ ꯇꯥꯏꯊꯣꯛꯆꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯦꯖ ꯍꯥꯡꯕꯅꯦ ꯆꯔꯩꯂꯩꯃ ꯔꯦꯟꯇꯦꯜ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯑꯗꯨꯗ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯤꯔꯣ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯀꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯝ ꯔꯦꯟ ꯂꯧꯒꯦꯁꯨ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯩꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯃꯣꯏꯒꯤ ꯆꯔꯩꯍꯦꯟꯕꯤ ꯐꯤꯖꯣꯜ ꯍꯥꯏꯅ ꯍꯥꯡꯕꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯑꯗꯨꯗ ꯆꯪꯉꯀꯥꯟꯗ ꯆꯔꯩꯍꯦꯟꯕꯤ ꯐꯤꯖꯣꯜꯗꯒꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯃꯌꯥꯝ ꯂꯩꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯄꯥꯝꯕ ꯂꯩꯗꯣ ꯃꯣꯏꯗ ꯍꯥꯏꯔꯀꯥꯟꯗ ꯁꯤꯡꯕ ꯌꯥꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯆꯔꯩꯂꯩꯃ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯀꯁꯇꯃꯔ ꯑꯣꯏꯔꯒꯗꯤ ꯗꯤꯁꯀꯥꯎꯟ ꯂꯩꯒꯅꯤꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯃꯦꯟꯗ ꯃꯦꯁꯦꯖꯇ ꯑꯃꯗꯤ ꯀꯣꯜ ꯇꯧꯔꯛꯑꯒ ꯍꯪꯕꯤꯔꯛꯄꯗꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗꯣ ꯑꯩ ꯂꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯒꯦꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯦ ꯑꯌꯥꯝꯕꯅꯗꯤ ꯀꯤꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯣ ꯈꯪꯗꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯈꯔꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯗꯅ ꯈꯣꯠꯇꯅ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯈꯪꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯨꯕꯅꯤꯅ ꯑꯩꯅ ꯊꯦꯡꯅꯔꯨꯕꯅꯤꯅ ꯑꯩꯒꯤ ꯑꯈꯪꯕꯗꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯒꯦ ꯀꯩꯅꯣꯗ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯤꯌꯣꯔ ꯁ꯭ꯀꯤꯟ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯦ ꯑꯩꯈꯣꯏꯒꯤ AIꯗ ꯕꯦꯁ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯦꯞ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯄꯩꯁꯥ ꯇꯤꯡꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯅ ꯀꯤꯌꯣꯔ ꯁ꯭ꯀꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯦꯡꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯀꯤꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯅꯪꯒꯤꯗꯃꯛꯇ ꯃꯣꯏꯅ ꯗꯣꯛꯇꯔ ꯑꯃ ꯄꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯪꯒꯤ ꯗꯣꯛꯇꯔꯗꯨꯒ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯆꯪꯕꯤꯔꯀꯥꯟꯗ ꯅꯪ ꯌꯦꯡꯕ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯉꯛꯑꯅꯦꯕꯀோ ꯀꯣꯏꯁꯟꯗꯣ ꯅꯪꯅ ꯈꯨꯝꯕꯤꯔꯣ ꯅꯪꯒꯤ ꯁ꯭ꯀꯤꯟꯒꯤ ꯏꯁꯨꯗꯣ ꯍꯥꯏꯕꯤꯔꯣ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ ꯃꯣꯏꯅꯁꯨ ꯀꯣꯏꯁꯟ ꯍꯪꯉꯛꯀꯅꯤ ꯀꯣꯏꯁꯟꯗꯣ ꯈꯨꯝꯕꯤꯔꯣ ꯃꯣꯏꯅ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯃꯃꯥꯡꯗꯒꯤ ꯅꯥꯀꯟ ꯁꯥꯏꯠ ꯑꯅꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯀꯥꯟꯗ ꯊꯥꯔꯣ ꯑꯗꯨꯒ ꯃꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯕꯤꯔꯛꯑꯅꯦꯕꯀꯣ ꯅꯪꯒꯤ ꯐꯣꯇꯣꯁꯦ ꯐꯖꯅ ꯁ꯭ꯀꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯩꯅꯣꯗꯣ ꯂꯣꯏꯅ ꯔꯦꯠꯀꯤ ꯀꯩꯅꯣꯅ ꯔꯦꯠꯅ राउंड कोइसल्लकांदा नंगी असोकप जगह हाइबिरकनेबको नंगी स्किन की प्रॉब्लम दुगी मतुंगिना मोइना कस्टमाइज तौरबा स्किन केयर रूटीन किट अमा थाबिरकनी अदुदसु नतना कस्टमाइज तौरबा डाइट प्लान अमासु पिबिरकनी वाटर इनटेक सु हाइबिरकनी अदुगा केयर स्किन की याम नुंगाइबा अमना मंथली कंसल्टेशन की डॉक्टर की फी से कनो फ्री ऑफ कॉस्ट नेबको नंगोंदा पैसा अमत तिंगोय ओनली नंगोंदा तिंगदोइसे प्रोडक्ट की पैसा दो खक्तनेबको अदो मयाम मयामना आइगे कूपन को सिजनरगदी ₹200 अमुकसु ऑफ ओरकदोइने मागी ओरिजिनल प्राइस ती 1499 ने अदुगा आइगे कूपन को सिजनरगना 1499 दगी ₹200 अमसु ऑफ ओरकदोइने अदि मयाम केयर स्किन ऐप की लिंक दो आई डिस्क्रिप्शन बॉक्स ता हापजरमगे अदगी कमेंट दसु पिन तौरगा थमजरमगे मयाम संगगा चेक तौबिरो मयामना होजिफो केयर स्किन की प्रोडक्ट से यूज तौद्रिबो ओरगदी अमुतंग ट्राई तौबियो अदुगा येंबियो याम थिना नुंगाइबनी मैम कलेक्शन मखल मखल मैम अमा उच्चाग्रेको मैम अदुगी कलेक्शन मैम जिदगी अइना अपाम्बजु खंजरे आइगी कनोसे सिदा तारे मैम सी ओइना सेथारगे होरेन लोहोंगबदा दो सिगी फीसिगा सिगा पारागे सिगा मसु जानब्रा जाब्रा मपान सिगी पर्पल सिगा पार यानी ब्लाउज
ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯁꯤ ꯁꯦꯠꯊꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯃꯣꯏꯒꯤ ꯃꯐꯝꯗꯣ ꯆꯪꯐꯝꯗꯣ ꯍꯥꯏꯐꯦꯠ ꯇꯥꯛꯆꯔꯝꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯔꯤꯝꯁ ꯔꯣꯗ ꯂꯝꯕꯤꯗꯨꯅꯦꯕꯀꯣ ꯁꯣꯝꯗꯅ ꯔꯤꯝꯁ ꯑꯣꯏꯗꯣꯏꯅꯦ ꯔꯤꯝꯁ ꯇꯥꯗꯣꯏꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯆꯠꯂꯒꯅ ꯅꯥꯒꯥꯃꯄꯥꯜ ꯇꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝ ꯑꯦꯛꯁ ꯔꯦ ꯂꯩꯗꯅ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯣꯝꯗ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯒꯗꯣꯏꯅꯤꯀꯣ ꯁꯥꯐꯝ ꯑꯦꯛꯁ ꯔꯦ ꯂꯩꯔꯀꯥꯟꯗ ꯈꯔ ꯍꯦꯟꯕꯤ ꯐꯤꯖꯣꯜ ꯍꯥꯏꯅ ꯑꯥꯗ ꯊꯥ ꯂꯩꯔꯦꯗꯣ sida sang doi baget sida sang raga dum ham thengna changjalakanda aroiba yumdo adu oidoba me luhongam yore luhongba loira boi ningore aduga ni madai mai pho phomna go luhongba loira boi ningore aduga di hawbada ngarani agi lakto
กูฟังทากี่โต๊ะเลยพวกOkay, 1, 2, nang dulu kita sedang berdoa. 1, 2, kita 1, 2. Habis mana nggak tahu? Habis mana? Ya, 1, 2, kita 1, 2, ini kok. Aduh, ni thong nem dah hang ni nam. Yang mana yang mana? Ya, ni biar macam mana dah? Tadi boleh look sih. Kaya foto ka na kap na ri. Nah, nama apa? Nama ni. Mana nama biru? Apa nama tu? Saya mahu tak biru. Jangan tu biru. Main di sana. Sana kan biru. Mà cái nào sang nghe, cái nào sang nghe. Cái nào xin na, thôi đi nghĩ làm đại đó bì đi mẹ nó cái gì đó nên đã. Này. 1, 2, ini kok. Nó phết tao nghe xuống xuống itu cái gì đó. Jadi kok, semuanya. 1, 2, nah. 1, 2, 3. Yau. Mà sang sầu đến cả nước thì cái gì không bơ. Xí gì mình thôn ngàn ấp hàng ngày mà xa đây rồi đấy. Làm hào á. Ai ngầm giờ luôn. Ai nó nhau thì hệ thần đó nè.
มันโทรคนนี้ได้อีกได้มันเอิ้นไม่ได้ไม่ใช่ไอ้น่ะมาสู้กันเสียแต่ไม่ทราบวิชาอะไรพี่เจี๊ยก็ออกมาบิดกันไอ้มาเล่นเดี๋ยวซักจะได้เหลือดิ ฉันรู้จักว่าเขาจะจัง แม่มาค่อยเปล่าหงซาไปเลยแต่นั้นป้ามายุ่มตะกี้ทงเลยไอ้คงตะกี้ให้จะกระโดดแม่เกียนี่งี้เนี่ยตัวจะซาดิจ้งไอ้เนี่ยไรสาบิใช่จะได้กินนะเแต่ไรสาบิป้าตัวผงใบมีกุ้งไม่ยอมลานกันบีกันมาเนี่ยตัวไอ้ซ้ำกันที่ใช่เลยมาวิคุปเป็นคนจะรักกันนี่ได้ฮะตกได้ยากแบบนี้นะซ้ำนุ่งทาดกไปจะได้เมาแต่ที่แกพัสดุเด่นน่ะมาเชื่อมันจะมาป้ามากันตรงมาป่วยแบบสมดันงานเลยเนี่ยดูนุ่งสิไอ้ที่จะนุ่งจะลำได้เด็กกับน่ารักก็ดูแต่เนี่ยไอ้จะกับทุ่งรอบนี้